ꯃꯨꯛꯕꯥꯡꯅꯤꯗꯤ ꯍꯥꯏꯔꯔꯣꯏꯒꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯒꯅ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯏ ꯑꯗꯣ ꯑꯍꯥꯟꯕꯗ ꯆꯥꯛꯁꯦ ꯁꯥꯕꯅ ꯆꯥꯕꯁꯨ ꯉꯝꯗꯦ ꯇꯣꯠꯄꯁꯨ ꯉꯝꯗꯦ ꯑꯗꯣ ꯑꯩꯗꯤ ꯃꯈꯥꯗ ꯐꯝꯃꯒ ꯆꯥꯕꯁꯦ ꯉꯝꯗꯦꯕ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯏ ꯐꯃꯨꯡꯗꯁꯨ ꯑꯗꯨꯝ ꯆꯥꯏ ꯃꯈꯥꯗ ꯑꯣꯏꯔꯒꯅ ꯃꯈꯥꯗ ꯐꯝꯃꯒ ꯑꯗꯨꯝ ꯆꯥꯏ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯊꯝꯕꯒꯤ ꯃꯐꯝꯗꯣ ꯑꯩꯈꯣꯏꯁꯤ ꯖꯒꯥꯁꯤ ꯄꯤꯛꯄꯅꯤꯀꯣ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯤ ꯂꯧꯗ꯭ꯔꯦꯕ ꯑꯗꯣ ꯆꯥꯛꯁꯦ ꯁꯥꯃꯟꯕꯅ ꯆꯥꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯉꯥꯛꯇꯪ ꯏꯪꯍꯟꯈꯤꯒꯦꯀꯣ ꯉꯥꯛꯇꯪ ꯏꯪꯍꯟꯈꯤꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯤꯗꯤ ꯑꯗꯨ ꯁꯦꯜꯗꯨ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯁꯦꯜ ꯂꯩꯔꯦ ꯖꯦꯟ ꯃꯈꯣꯡ ꯄꯥꯝꯕ ꯀꯅꯥ ꯀꯅꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯌꯦ ꯑꯗꯣ ꯆꯥꯛꯁꯦ ꯁꯥꯕꯅꯤꯅ ꯑꯩ ꯆꯥꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯖꯦꯟ ꯃꯈꯣꯡꯁꯦ ꯍꯥꯟꯅ ꯆꯥꯔꯒ ꯌꯦꯡꯒꯦꯀꯣ ꯍꯥꯎꯏꯅꯦ ꯌꯥꯝ ꯍꯥꯎꯋꯦ ꯅꯉꯥꯟꯕꯤ ꯃꯐꯝꯗ ꯂꯥꯛꯑꯣ ꯃꯔꯨ ꯍꯥꯞꯀꯦ ꯀꯩꯅꯣ ꯈꯛꯇꯪ ꯄꯤꯔꯛꯑꯣꯕ ꯆꯦꯡ ꯈꯛꯇꯪ ꯄꯤꯔꯛꯑꯣ ꯑꯩꯁꯨ ꯐꯃꯨꯡꯗ ꯆꯥꯕꯅꯤꯅꯀꯣ ꯃꯔꯨꯗꯣ ꯃꯈꯥꯗ ꯊꯥꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯃꯔꯨꯁꯦ ꯍꯥꯞꯅꯕꯒꯤ ꯀꯩꯁꯨꯝꯁꯨ ꯄꯨꯍꯧꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯆꯦꯡ ꯈꯛꯇ ꯇꯧꯔꯒ ꯁꯥꯏꯗꯇ ꯊꯝꯒꯦ ꯇꯧꯕ ꯑꯗꯨꯒꯤꯅꯤ ꯁꯤ ꯑꯣꯏꯅ ꯃꯔꯨꯁꯦ ꯍꯥꯞꯄꯒ ꯆꯥꯔꯕ ꯑꯣꯏꯔꯣ ꯑꯩꯁꯨ ꯌꯦꯟ ꯃꯈꯣꯡꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯆꯥꯕ ꯁꯨꯃꯥꯏꯅ ꯌꯦꯟ ꯃꯈꯣꯡꯁꯦ ꯆꯨꯞꯊꯣꯛꯑꯦ ꯑꯗꯣ ꯆꯥꯛ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯆꯥꯛꯁꯦ ꯂꯥꯝꯕꯅꯤꯅꯀꯣ ꯑꯗꯣ ꯁꯟ ꯆꯥꯒꯗ ꯆꯥꯕ ꯌꯦꯡꯒꯦ ꯍꯥꯎꯕ ꯌꯦꯡꯒꯦ ꯏꯟꯖꯥꯡꯁꯤꯁꯨ ꯁꯥꯗꯤ ꯁꯥꯔꯦ ꯑꯗꯨ ꯅꯣꯡꯃ ꯐꯖꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯆꯥꯕ ꯆꯠꯄ ꯃꯇꯝꯗꯀꯣ ꯃꯄꯥꯟꯗ ꯆꯥꯕ ꯃꯇꯝꯗꯁꯨ ꯃꯨꯛꯕꯥꯡꯒꯤꯁꯦ ꯁꯦꯝꯃꯛꯀꯦ ꯌꯨꯝꯗꯗꯤ ꯑꯗꯨꯝ ꯂꯩꯕꯅꯤꯅꯀꯣ ꯌꯨꯝꯗ ꯆꯥꯕꯒꯤ ꯅꯣꯔꯃꯦꯜꯒꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯝꯃꯕꯅꯦꯕ ꯃꯄꯥꯟꯗ ꯆꯠꯄ ꯈꯣꯠꯄ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯨꯛꯕꯥꯡꯒꯤꯗꯣ ꯐꯖꯅ ꯁꯦꯝꯃꯛꯀꯦ ꯃꯨꯛꯕꯥꯡꯒꯤ ꯑꯣꯏꯅ ꯑꯁꯤꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯌꯨꯝꯗ ꯏꯊꯟꯇ ꯂꯩꯕꯗꯨꯒꯀꯣ ꯑꯗꯨꯝ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅꯕ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯁꯦꯝꯃꯤꯅꯦꯕ ꯑꯗꯨꯅꯤꯗ ꯂꯥꯏꯚꯁꯦ ꯊꯥꯔꯤꯕ ꯂꯥꯏꯚ ꯑꯣꯏꯅ ꯚꯤꯗꯤꯑꯣꯗꯨ ꯁꯦꯝꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯑꯗꯨꯒꯤꯗ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯍꯥꯎ ꯌꯥꯝ ꯑꯩꯗꯤ ꯃꯇꯨꯡꯗ ꯌꯥꯝ ꯍꯩꯅꯗꯦ ꯑꯩꯉꯣꯟꯗꯤ ꯃꯇꯨꯡ ꯌꯥꯝ ꯂꯧꯔꯛꯇ꯭ꯔꯦ ꯊꯨꯝ ꯌꯥꯛꯇꯦ ꯌꯥꯛꯇꯦꯅꯦ ꯊꯨꯝ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯊꯨꯝ ꯌꯥꯛꯑꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯔꯦ ꯑꯗꯣ ꯃꯥ ꯃꯣꯔꯣꯛꯁꯦ ꯁꯥꯏꯗ ꯍꯥꯏꯕ ꯍꯩꯇꯕꯒꯤꯔ ꯈꯪꯗꯦ ꯊꯨꯝ ꯌꯥꯛꯑꯦ ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯔꯦ ꯍꯥꯎꯏꯗ ꯑꯣꯏꯁꯨ ꯆꯥꯕ
사디 사래 짝세 사가 사버가 장을 사버가 짜버시디 이게 코아오네 옌 동바 이부터 동이니 먹게 살 짜먹는데 어제는 공기 찔렀겠고 이게 뭐고 xong em trên con da bao ra ai trên con em hỏi dài quá 진 뭐 공짜봐세요. 숨이까지 나일 때 사나 밤 자자버니 그러고 뭐 그러디 누비오르가 진 공짜이 콜리아나 녹나니 아니야. 그래도 사나 밤 사나 하이나는 짜버니는 그 야니는 드라 미미기가 밤 진짜. 그래도 이제 진 공짜 짜버니는 지금 숨어 이까이지. một cái thằng xài rồi cha ba cầm để trên một con cái đây à bà thì cha ba cầm để ai một xài em nè đuôi 그냥 뭐 사는 거 사 짝수 사래 그냥 주 사래 여기 맡았다 뭐 부담 사래 또는 짜바도 그냥 누가 있래 그냥 cái hao rồi ta xin bữa ngâm rồi bài tay làm đuôi thấy một bằng thì mấy người gì quả rồi một làm sao để bây giờ quả xem cái đâu một cái sao bây giờ đặt chân vào xuống cầm đi chạy với em nè hotel cũng vậy bây giờ hotel là sẽ là một bằng người đi nông người ta chúng một bằng là một gì
ꯃꯊꯦꯜ ꯃꯀꯣꯏ ꯌꯥꯝ ꯁꯦꯝꯕ ꯃꯊꯧ ꯇꯥꯏꯗꯅ ꯍꯣꯇꯦꯜꯗꯒ ꯁꯦꯝꯃꯗꯤ ꯀꯣꯝꯃꯤꯗꯅ ꯈꯔ ꯑꯃꯨꯛꯁꯨ ꯁꯥꯔꯦ ꯌꯥꯝꯅ ꯑꯩ ꯁꯥ ꯃꯔꯨꯁꯦ ꯑꯗꯨꯝ ꯌꯦꯟ ꯃꯔꯨꯁꯦ ꯆꯨꯞꯄ ꯍꯥꯎꯋꯦꯕ ꯌꯥꯝꯅ ꯆꯥꯕ ꯁꯤꯁꯦ ꯃꯇꯨꯡꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯍꯥꯎꯋꯦꯕ ꯃꯈꯥ ꯑꯗꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯃꯨꯛꯕꯥꯡꯁꯦ ꯃꯊꯪ ꯃꯊꯪ ꯁꯦꯝꯃꯛꯀꯦꯀꯣ ꯐꯖꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯍꯥꯟꯕꯅꯦꯕ ꯑꯩꯅ ꯑꯗꯨꯝ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯁꯦꯝꯃꯤꯅꯦꯕ ꯑꯗꯨꯝ ꯁꯦꯝꯃꯦ ꯌꯨꯝꯗ ꯂꯩꯕꯒꯤꯗ ꯑꯗꯨꯝ ꯁꯦꯝꯈ꯭ꯔꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯌꯨꯛꯀꯤ ꯆꯔꯥ ꯆꯥꯕꯅꯤꯅꯀꯣ ꯐꯖꯅꯁꯨ ꯃꯊꯦꯜ ꯃꯀꯣꯏꯁꯨ ꯐꯖꯅꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯑꯃꯨꯛ ꯁꯥꯏꯕ ꯀꯩꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯃꯨꯛ ꯁꯥꯏ ꯌꯥꯝꯅ ꯀꯔꯤ ꯆꯥꯔ ꯐꯗꯣꯏꯕ ꯈꯪꯗꯦ ꯆꯤꯅꯤꯒꯨꯝꯕ ꯊꯨꯝꯒꯨꯝꯕ ꯆꯥꯔꯗꯤ ꯐꯒꯗ꯭ꯔꯥ ꯈꯪꯗꯦ